Ngarang numinang waram da phone ki pa pausi sing yaw ba I pausing myam da mo hana pathok sari ahan bada kanglei pak ki mera pausi de gilko chari kuki jo sing na chathari ba matam kak ta ba shutdown bo NPO na akan mamawang da yaning da ba phongdoragli Union Home Minister Amit Shah gi order matung inna Manipur da free movement lehen bagi mayok te kuki jo sing na chathari ba matam kak ta ba shutdown bo Naga People's Organization NPO na akan mamawang da yaning da ba phongdoragli loinana hojik chathari ba total shutdown gi khongjang asi loisil hanaba NPO na laingak ta matam thakre NPO na taliba demand asi phangdrabadi makha tana akan ba khongjang lakani haiba mari leinaba singi pukning chingchilakli NPO ge information and publicity wing na thokpa sirol amana kuki singna hojik chathari ba total shutdown asina maram oiraga Manipur da punna khunda leita duna mahirol dagi laiminnak laba misam yamda yamna sauna khudong chadaba madi awaba kaya mayukna halle laingak na khudakta thabak laukhatuna mahausa gi fibam da hanjil hanaba honnabiyu madu natragana NPO gi oiba thabak paikhalak lagani haina chero laduna khanghalakli Naga MLA taruka Governor Ajoy Kumar Balaga unaduna Manipur da santi purakna mawari sanakhre haina kanglei paki mera pause na headlines oiduna pongli Mamang sahi lising ani kulhumdo gi me ahumdagi Manipur da thokliba tha kunithoi suraklaba lal asi athuba matamda loisinduna ingtapa Manipur ama puraktuna Manipur da lairiba kanglup masel amata oina nungsi sana na laiminanaba ngasi nagagi MLA tarukna Manipur gi Governor Ajoy Kumar Balaga Ras Bhavanda unaduna wari sanakre Governor ga unaduna wari sanaba adu Manipur gi laingak sasan daramba hojikna muthat kraba BJP lengakta mapung phana support taukiba Naga People's Front NPF ki MLA sing haibadi awangmo numai Khasim Basum Losidiko Laisio Kaising Jekumo Sa Amadi Janghenglum Panmaina Singbana Saruyaki Hairi Governor Ajoy Kumar Balaga unaduna wari sanakiba aduda Naga MLA taruki maikeida gi Governor gi mafamda Manipur da hojik thokliba irang asi athuba matamda loisanaba PR lengakna lawfam thokpa thodang adu lawbiyu state asida santi puraktuna Manipur da laiminariba kanglup masel nungsi sanana mausagum laiminaba adu phangnaba thabak paikhatpiyo amadi Manipur gi mafam khudingmakta chathok chasin tawba yadriba amadi hojik kuki jo singna national highway singda matam kaktana total shutdown gi khongjang asi handok handuna mausagum akiyakhang yaudana chathok chasin yanaba thabak paikhat hanbiu paikhat pinabasu Governor ke mafamda taksin khi hairi paunil khon pause de gelkhachari NSN ke ga PDF amadi KNAb gi apun molan mi singa Khut thoknabada mioi kaya asiana yaukhre haina paunil khon pause gi headlines on phongli Indo Myanmar border da ngarang NSN ke ga PDF amadi KNAb gi apun molan mi singa Khut thoknabada asiana amadi asok-apan kaya yaure hairi hiram asigi matang da phangba pau gi source amana hai KNAb amadi PDF ki maikeida mioi kuntrani thoi rom si kibaga loinana mioi yankhai romna asok-apan nangkhre hairi Khut thoknabagi thodok aduda NSN ke gi lanmi ahumsu laikhidre haina pausi asina phongli laikhidraba sing adugi maming Captain Thianjang Liangmai sahi kuntrani Hwelem lang piang sahi kunithoi amadi Sapyang Zemi sahi kuntra manga koi haire Khut thoknabaduda NSN ke na PDF ki kem ani khutum chanmangam khibaga loinana yamlaba khulai kya amasu lawbangam khre haina paw aduna makha tari